Nakalamorom dana kyogi Myanmar da military junta ku sela khiba matungdagi region asida opium thabagi chang hengalagli amasung narcotics ki potlam sing puthok puchin tawbada Manipur asi transit point ama oiri haina kyogi Manohar Parrikar Institute of Defense and Analysis ki research fellow Dr. Om Prakash Das na suphongdoragli uza masina maram oraga khoi state asi khunai da chauna akaiba pirakpagi phibam adu leiri hana haijaning uza kari wofam thambini amtaga repeat to biuga jigdo uza kanune ekhogi Myanmar da military junta ku se lakraba matung da region asi da ekhogi opium thabagi chang se sum hengalagli hana aduga ekhogi narcotics ki potlam sing su puthok pusin tawbada Manipur asina transit point ama oiri hane khogi Parrikar Institute of Defense and Analysis ki research fellow Dr. Om Prakash Das na phungdokpa wafam ni boza sina transit point je Manipur do oirak pataraga di khogi state asi khunai de amna akai ba piba gi phibam do oi gadra haiba wafam na zakari wafam thami aina haijagi ba potuni da haijagi potuni di ngasagi ajik Manipur ji tasengna Manipur ji tasengna taraga di mapan gi leiba khogi military junta ku to matunga dare ko Manipur theng je ajik masa professor masa mo hairi jine ko professor masa mo jo hairi phum jing sai haijagi potuni professor masa na Manipur gi Manipur nang theng je Myanmar da du military junta na ku to matunga ko du ku to matunga kai drug ki opium gi oiro then any kind of hiram haidare ko khogi am gi oiro then to pa sai khudam moina sai influx ki oiro illegal immigration oiro si project se Manipur se theng nang he chuma diam confirm ne ko sugum sai theng nang he haina confirm pi project se sai union home minister na pi space ko pura on te na bane lai si ko aduna sugum me yam gi ko delhi gi leiba center leadership ama haigani then na sai da leiba du gum sai gi ground related na amani leiba professor ma sa ma sai kupna analysis to ram batung da hairi bo hi je ekoi Manipur ho thoi ba sai theng je nang yi sai theng je adugumba sai drug ki adugumba loan ya da khogi khulai la loan mayam gi ko den adana adu hotna khoi illegal immigration mayam gi sai thinga ma Manipur yaw ha ba confirm oi pot leira bane ko si leira babu da tangai phadana sai inner home minister na moidi moi masen pakat khana bani moi masen pakha hana bani ga na amna slightly people report ma dum yaw idana ko dai area do ne ko nam thamoi show oi je duna leiri film je khoi mapang yeng da bida khoi leiri ba ground gi state gi leiri du ma political leaders ngi na lori bu kholon ju ang pamane hetare pramani ko aduna mi gi leiri ba professor haidare ko professor sin laga haidare ne laga sai gi phongdu iba bofam si akhoi sigi leiri ba ground da hakthina uri ba dugumba sai gi ibungo ibe ma top leader haidare MLA myam sin ngasi adugumba do wa do haiwodi mo haibo yade ta haide mo diko leiri film se sin ta jidai khoina yamna kupna yeng matam da akhoi da hanak se theng nangi je opium gi oresu drug gi oresu Manipur da ji kuki singna chimai kok thoga da ngasi popi thari ji part of si ju signe na mani dana pramani ko si part amani duna Manipur da chimai kok thoga da popi thagalai je si agi influence to ni natra adugi direct to ni duna illegal immigration hajilai sing ju ta ta ga di agi lei di drug mayam do lalon ma thana phona matam da labor sing do adila aga si da dum drug thaba yaw gi bami khum tai hetare ko anu chu mayam ning je coincidence na changna ba khona ba lakshan ba adagi hajil lakpa mayam ning maram murka na ka dawre ga sidi ka dawre moi gi missing yam khale moi da tawngam da ba lecture pisa thole de na mana moi da khulai mati chana lai khala ka dawre angam ba moi na ngam me do rakla amina matu shuma kamu namat na moi makha thana hona ba ji sidi natural kano ne ba sidi ko am tawla ko ma na lai bu sakse madu yade na thingu ba khoi jine ba si ka dawre mi ngam ko da yeng aisna ko aduna adugumba opium gi tana drug ki adugumba yamna sathi ba pot ama oina Manipur tara po soksi babuda masi kari haini union home minister pi gi ba magi space da India gi manung da drug ki adugumba cardin se 0.01% India gi le mai de helo man promise to gi poto ngasi professional haidori bo phumje sai area da ungtang di yeng birang da Manipur da yeng Manipur thami mieng den Manipur da toriba ngasai gi drug ki ba lan mayam je masi union home minister ungtang pung birang da ko kon thada bi ba phumdori mai thamda ning si ko so hailo sin jagi